North AOC da leiba Ras Medicity gi Tarataruk Shuba Foundation de gi thoram ngasi hospital asida Forest and Environment Mahut ki Minister DESAM Kumarna athoiba mitunglen oiduna hodokre. Hakchang nada yektana ningthina leige hairabadi hakchang sajal toba haibasi yamna maru oi haina Forest and Environment Mahut ki Minister DESAM Kumarna haikre. Kosem na lauba class 11 की परीक्षा की क्वेश्चन लीक ओइबगी वाथोका मरी लेनना देशामना साइबर क्राइम PS की मथक्ता एक्शन लौखनबा ह्यूमन राइट कमीशन दा वकतख्रे. Datopan Thangadi National Board for Worker Education Development Ministry of Labour Employment Government of India Regional Directorate Secure Office Complex Imphal Sinduna Numit Humni Chathagadaba State Level Training for Trade Union Activists RPS Conference Hall Bisnupurda Chathari. Chahi khudingi leptana chatharakpa sanaroi singi numit ngasi Manipur gi oinasu tongan ba mafam kayada pangthokre. Numit asigi mapum oiba thoram oina Department of Youth Affairs and Sports Government of Manipur na sinduna Khuman Lampak Men's Stadium da pangthokre. Jiribam District asigi amata ngairaba ana layeng sang asi administration phattaba hospital amagi leifam thokpa specialist ama fawba leitabara Jiribam gi praja miyam na yumthangnari ba state singda layeng bachatnare. Chayol khudingi leipak pokpa amadi irai numit khudingi mafam hongduna phamba mau kaithel chayol asigi oina ngasi Wangoi Bazar da kakre miyamnasu maugi pothok sing pamna leinakhi. Brahmapur Aribam Lekai da leiba Maira Foods ki makhada Maira Global Initiative na lamdam asigi handicraft amadi pottery item sing ngasidagi Netherlands da thaba hokre. Ngarang numitang Imphal West District Police amadi Commando gi kangbuna Imphal West ki tongan ba mafamdagi yungang amadi beer kaya galoinana miyoi 12 fagatpa ngamkhre. Ngasi ayuk Ranchi gi Kuchu OP gi National Highway kuntraga humdoida Tata gari amana thomba ki thodokta BSF JAWAN ama leikhidre. BSF JAWAN odagi maming Laishram Nishikan kawi Assam gi Lanka da leiba Rasbari dagi ni hairi.